Namairakpam Tomchou Maitena Junior Asian Weightlifting Championship ta gold medal ama lawba ngamkhrai. Asian Weightlifting Federation ki meeting makhada Uzbekistan ki city Tashkent ta chathariba tha sigi tareta ki pangthokpa haukiba championship adugi kg humfu ki kanglupta Manipur ki haukiba Namairakpam Tomchou Maitena snatch ta kg chamaga tara taruk amadi clean jerk tana kg chamagi yankhai puna kg chaniga humfu taruk thangatuna gold medal ama lawba ngamkhi. Kanglubasada India gi Guru Naidu Sanapathina Punna kg Chaniga Humfumanga Tangatuna silver medal aduga Philippines ki Prince Kelna Punna kg Chaniga Humfumari Tangatuna bronze medal amalobangam ki India ki weightlifting team the yauduna gold medal amalobangam karaba Namairakpam Tomchou Maite Imphal West ki Konthozam AC ki manung chanalaiba Ngairangbam dagi Namairakpam Amuba amadi Namairakpam Ombi Ibemu anigi machanupani English singani kun English ngani taruki Mars Marida Taibang Khongdarakhi